Israel amadi America gi military base leriba tongan tongan leibak singda Iran na missile gi nong chubugum akan mong di attack to buda leibak ani asigi luching basing matha sanare hairi marak asida yamna thajaningai oiba pawamana Iran gi supreme leader Ayatollah Khamenei hatpadu chawna chenabani haiba myu ama phagat pangam khre hairi America Israel amadi Iran ga hauji akan mong di attack to nariba asigi manung chana malengi tongan tongan leibak tara mangada Iran na yamna tenba matam haibidi pung kun marigi manungda attack tawbu ngamduna malengi oiba puari yam semkre US amadi Israel na punna Iran de attack tawrok leibak asigi supreme leader Ayatollah Khamenei hatkiba nupi macha sing school amadi attack tawrok mahiro kaya halkiba loinana maral jitraba micham kaya dasu attack tawrok misimna kaya thokan kibadagi khoi saunarab Iran na khut handuna America gi military base leiba tongan tongan leibak kaya da akan attack to duna misim na kaya thokan kiban hauji maksu nakal ani makta akan mong attack to na duna Israel da misal gi nong subugum chuhanduna angak ba mong da chawna misim na kaya thokan kiban Iran na Israel Saudi Arabia United States United Arab Emirates Qatar Kuwait Jordan Iraq Bahrain Oman Syria Cyprus France United Arab Emirates Italy amadi United Kingdom da pung kun marigi manungda attack to ngamduna malin goi history am semkibani hairi hiram masigi matangda ipak TV news na phangba yamna thajaningai oiba pawamana America amadi Israel da Iran na attack to budami kaya sikhabagi haiba chap chana khangba ngamdrabasu Iran da siriba asigumna siramba yai haina akhang haisina thajanari Iran hairi baleba asi hiram kaya da America Israel yauna tongan tongam lebak kaya dagi chang ta da lebak am oiriban masigi mayik laraba khutam haibabu maleng super power ni haiduna mangak thekatliba America amadi Israel ga lan thengnab ngamliba sin matang sida Iran hairi baleba asi ason baleba ni haibi yaroi hauji maksu Iran akib amata leitana lebak kaya ga lan thengnari atop yamna thajangai oiba pawamana Israel da Iran na missile gi nong subugum chuhalakbadagi akiba phoroktuna lebak asi Prime Minister Benjamin Netanyahu atop lebak ta chengre hairi Pawa simang asum oyamnagadi Iran gi achugbu mai pakpani haibiyai nakal ani makto oirakliba phibam masina malim gi oiba achugbu lanjaw am thorakpa yabagi akibisu leitabnate maram masina tongan tongan leibak kayan America amadi Israel gi thawng asi akan makandem tawbaga loinana leibak ahum mangna khudak ta khongpam handukadabani haina akan ngofam kayasu tongan tongan leibak kayan phongduknaribani nakalam romda hauji chokni bulalasi khudong jab lawraga amaga thin hannabagi wakhalonda Iran tab atop lebak amana attack tawraga Iran da tashinnabagi mong kayasu laklabra haibasi su yamna chingnangai oidi United States of America amadi Israel haiba lebak ani asigi phattalu singdi maleng lebak singni hena khanglabani hainasu pawsin makhatai United States of America amadi Israel gi apunma force loinana Iran gi markta thokliba akan balala sida Iran के proxy militant सिंह यौसिलतुना लालसी यामना पाखो चौथोरखरे मखोइन अरब स्टेट सिंह अमदी US की टारगेट सिंह द अटैक कया लेप्तना चथरे इजराइल अमदी US की मिलिटरी नसु ईरान की मथक्ता अटैक तौबगी चांग यामना हेंजिलकले नकलनी मकना यामना कन्ना कुथानबा ईरान की सुप्रीम लीडर अयातुल्ला अली खमेनी हातोखिबा अमसुंग उपाय अमत उबा फंगदबा मरमना लालसी यामना धुनु लोसिनगनी हाइबगी ममी उरक्त्रे लालसी हुजिकी यामना हक्चिनबा मोंग अमत लाखरे हान टेक्ता काइदबा मफमनी हाइना मियाम लौनखिबा दुबई गुम्बा सरसिंगदसु एरियल अटैक कया मयुकनरे एयरलाइन पैसेंजर लिसिंग चा कया मसु पल्लगा लेरे थावगी ममल तंखलखरे लोइनना US की एलाइ सिंगसु ईरान की मिसाइल अमदि ड्रोन सिंग ngakthoknaba hotnabada awaba am oiri hek landara ko matamda apunbalamda masida lan thokani haina Iran na mangjongna threat kaya tawkiba atugumna hauji Middle East laiba laiba khudimmakta lan thoktuna malengi energy market ta sungdoktriba thaw hondokpagi maru oiba thabak kaiba kaya pikre lalasina maram oiduna prithibhi ki top supplier sing marakta am oiriba Qatar Energy na LNG puthokpu leplagani hainasu lokhorakri haire Israel amadi Iran gi marakta sokniba lalasi sayul mapung phajilakadore lalasi kayam kuina soknagadoribagi amadi United States ka kari karamba sapu pirakadagi haibigi matangda mipum khudimuna khangning wafam am oiri Lan gi maramda nainaba US ki hanagi official singna phongdorakpagi matung ina lalasi suknagi numit kharani gi manungdlo silaba yai hairi nakalani changdamna dun yengaba matamda lan gi chaiting phangbasi
इजराइलदगी इरान खर हेलंबा याय हाइरि खुलाई मतिक चाना लेबक लोइनना लमी मसिंग याम मरमना इजेना खुदोंचाबा फंगलबसु इरान के ऑफिशियल सिंह फोंदोरखिबगी मतुंग इनदी लान के खुलाई अवाटपा अमत लेते हाइरि इरान ngasisu chapchana US amadi Israel की मथक अकन मोंग लान थेंगनरी असुमना मखा तन थेंगदब ngamgani हाइरि पुनः मगसी की मथक यूनाइटेड स्टेट की मिसाइल इंटरसेप्टर अमदी एयर डिफेंस सिस्टम की मतंगदा नुंगनांग मोफम कया मसु फोंदोररि इरान कपसलक मिसाइल अमसुंग ड्रोन अटैक ngathoknabagi damakta US की मिसाइल इंटरसेप्टर अमदी अतै एयर डिफेंस कया मरुम पिरखेब लेरे अदुब US की माइकेदगी इजराइल द मतम सान खुलाई मतेंग पांगब ngamloidobagi फिबम लेरे मासिगी मरुइब मरमदी हौकिब सही अनिरोम असिदा US मिलिटरी न रेड सीदा हुइदी मिलिटेंट सिंग मयुकनबदा अफब मखल की खुलाई कया मसु सिजनब लोइखबन हौजी मक्सु SM2 SM3 SM6 इंटरसेप्टर यावना US की मिसाइल डिफेंस सिस्टम अमा सिजनब लोइसिलकले हाइरि ममांगदसु US न डॉलर बिलियन कया मरुम की खुलाई सिंग यूक्रेन द मतेंग पांगदुना रशिया ग लंथेंगनबद सिजनहन बलेखबन US की माइकेद हेन नुंगनांग पुनिंगाई ओहेलिब थोंगदी था कया मरुम चुपना हुइदी की मयुक्त चत्रप कैंपेन दा मरुइब खुलाई कया सिजनखिबगी मतंगदन काइना थंगदना कल अनिमक सेस्पियर तौनखिबदगी हौजी ओइनदी हुइदी की मथक्ता खुलाई सिजनब लेपखरे ओइरकलेब फिबम मसिगी मतंगदा वाशिंगटन इंस्टीट्यूट मिलिटरी एंड सिक्योरिटी स्टडी प्रोग्राम की डायरेक्टर माइकल एसिनस्टेट हाई US ता हौजी फावबगी ओइना ख्वाइदगी चावना नुंगनांग पोखलिबसी करिगम तनफम मसिदा चाइना नत्रक कोरियन पेनिनसुला दा अनौ वथोक अम थोरकपगी मतंगदन करिगम हौजी ओइरिब फिबम मसिदा चाइना नत्रक नॉर्थ कोरिया ग लान थोकनरप तारबदी US की माइकेद खुलाई वाटपगी खुदोंचाब कयाम मयुकनगनी हाइना महकना फोंदोकी खुलाई वाटपगी खुदोंचाब कइगो मयुकनरगदी सुक्सोइदन अमेरिका से माइथीबगी फिबम लाकदौरिबन अमरोमदा US की मकोक मिलिटरी कमांडर का उनदुन वरी सानखिबदा सीनेट आर्म सर्विस कमिटी की चेयरमैन रोजर विकर नहाय मलेंग अनिसुब लंचाव मतुंग तरपदा US की नेशनल सिक्योरिटी दा ख्वाइदगी खुदोंग थिनंगाई ओइब फिबम असी हंदक केसिन अहानबनि हाय नकलमरोमदा इरान लेखा ताना मांगताकलबदी टर्की की प्रेसिडेंट खलीफा एर्दोगान अरब तगी अफ्रीका लेबाक फावबु मपुंग फन कंट्रोल तौब ngamkhagani हाइना एक्सपर्ट्सना फोंदोकनरि टर्की ना हौजी फावबगी ओइनदी इरान द ओइब फिबम मसिदा मिकुप नहुम सिंगना नाकंद लेप्तुन येंगदुन लेरि लाल असिदा करिगंबा इरान द साथीना मांगताक पथोनबदी टर्की की ओइनदी यामना नुंगाइबम ओइगदोरिबन मसिगी मरमदी मिडल ईस्ट चथरिबा जियोपॉलिटिक्स असिगी मतुंग इना इरान लेखा ताखरबदी टर्की ना मिडल ईस्ट लरिबा लेबाकसिंगदा कंट्रोल तौबुंगम खक्त नतना मखोइगी लंबा पाबिनबा मिडल ईस्ट हौजिमक्की ओइनदी लेबाक अमत लेत्रे हाइबि याय बियोन द आइडियोलॉजिकल की ओइबा फोंदोरखिबगी रिपोर्ट अमगी मतुंग इनदी मुस्लिम बर्डर अम ओइबा इरान दा येकनब लेबाक US अमदी इजेना पाक्चन लंदारिब असिदा मतिंग पांगबगी महुत्ता तुमिन येंगदु लेनरि ममिंगतगी ओइना US अमदी इजेना इरान दा हुजिक लंदारिबसी इंटरनेशनल लॉ की मतुंग इना अरानम थोंगनि हाइनदी टर्की की माइकेदगी फोंदोरखरे अदुमक US अमदी इजेना इरान दा लंदारिबसी येंगलगा थमोइनुंगददी टर्कीना हराउजरिबन इरान मिडल ईस्ट मतिक मे लेरब लेबाक अम ओइदुना हौखिब चही कयामरम असी हाई हुमदुना पांदुन लाखिबन इरान मु सगतप खुलाई पाइब मतिक मे लेरब लहुलुप कया अमसु लेरि अदुबु ममांग चही खरदा इजराइल लंदादुन इरान दा सपोर्ट तौरम लहुलुप सिंग अदुबुसु मपांगल खरदि सोंदखरबन असिगम तंजा असिगी लौरगा टर्की की प्रेसिडेंट खलीफा एर्दोगान सोइदना लौनना होटनरकनी हाइना एक्सपर्ट सिंग थाजनरि मिडल ईस्ट वांखलकी बोथोक अदु इरान इजराइल अमदी US की मरकत मयुकनब लान कौब यारो मदुगी मुहूर्त मदु डिक्टेटरशिप की थबकनी हाइन उगदबनी हाइरदुना अजमेर शरीफ दरगाह की चीफ सैयद जैनुल आबिदीन अकन्म मोंदी यानिंगदब फोंदोखरे महकना हाय यूनाइटेड स्टेट पु मखोय मसा इंटरेस्ट की दमकता मलिंग लुचिंगबसिंगबो होस्टेज ओइना थमनाबो होटनबगी अकन्म मरल कया सिकी लैखिद्रबा अयातुल्ला अली खमेनी इरान की सुप्रीम कोर्ट ओइब नते महात्मा शिया मुस्लिम सिंगी दमकतसु ग्लोबल की ओइब लुचिंगबा अमनि हाइन सिंथाके इरान अमदी इजय की मरकत थोइब लाल असि लान कौब यारोय मसिदी डिक्टेटरशिप अम ओइना कौगदबन अमेरिका न मखोय मसागी इंटरेस्ट की दमकता मलेंग लुचिंगबसिंगबु होस्टेज ओइना थमननबा अकन्म मोंगदो होटनै मरकसिदा इंडिया की मफम कयादा शिया मुस्लिम सिंगना खामेनै सिखिबगी मतंग अकन्ब प्रोटेस्ट कया लेप्तने चथनरि ऑल इंडिया शिया पर्सनल लॉ बोर्ड की जनरल सेक्रेटरी मौलाना यूसुफ अब्बासना बिजनेस की थिंजनब अमदी लुचिंगबा दु सिखिबगी नुंगाइतब फोंदोकननबा अमुब फिरालसिंग हाइगतना मियामद लौथोखरे हाइरि
US amadi ijena February tang kunipan attack tawduna Irangi supreme leader Ayatollah Khamenei bo magi machanupi masunupa mamaunupi amadi mamak nupa ga loina na hatkiban business punamak numi humni thonglon ga dawri myang yumda amuba pirasing thet kadabani mahak sibagi nungai tabo phongdok nanaba mifamsing phanggodabani haina mahang appeal tawki masigi mamang Uttar Pradesh ki konung Lucknow da Irangi supreme leader Ayatollah Ali Khamenei na ikai khumnab un anaba Sota Imambat Shia community ki miyosing na punki mifam aduda Shia cleric Maulana Sayyid Jalbet Jawana Iran gi miyam na kaidongai da kok noloi amadi Israel amadi America bu maithiba pigani haina miyamang da akan mo pham kaya phongdoktuna lawthoki hairi sungdoktriba thau hondok honjin tawbada khwaidagi maruwei lambi ama oini siznariba Hormuz Strait Iran na thingjin khibana maram oiraga malemgi thaugi mamalasi ka hena kakphalakadawri hairi US amadi Israel gi lana maram oiraga malemgi thau amadi gas ki kaithelda achauba chaitheng ama piragani haina report amana phongdokle Iran gi supreme leader Khamenei mahaki imung manungi miyosing amadi awang mothaki official khara hat khaba matungda Iran maruwei lambi si thingjinanaba phirep lorokkhibani hairi report amagi matung inadi Hormuz Strait thingjin khrabasu hujitmaki oinadi thaugi awatpa mayuknabagi phibam leikiroi hairi adum oinamak Iraq Iran Qatar Kuwait Bahrain United Arab Emirates amadi Saudi Arabia dagi sundoktriba thau putorakpada Strait of Hormuz fauna putorakpa maramna lambi isi thingjin kiba thoklabadi India yauna tongan tongan malibak singda thaugi awaba mayuknarakpa yai haina hiram masigi matang akhang hai kayana phongdoknari Middle East thuna yang wangkhalak iba conflict dugi matangda Prime Minister Narendra Modi na mayai tangba lawduna Cabinet Committee on Security athuba mifam ama pangthokre madui khannaba dugi maruoibadi Middle East lariba amadi thabak tawriba Indian macha Lakhmau darongi safety gi matangdan US amadi Israel amaga khusamnaraga Iran gi mathakta akanba nokthaki attack sing chatakiba amadi Tehran na so Qatar amadi Dubai yauna Gulf ta lariba US allies attack tawduna conflict adu pakthok chothorakkibada pung ahum sangba mifam adu pangthokkibani hairi India ke khwaidagi makok thongba warip lobungamba body cabinet committee on security region adubu hena pathok chothokpa conflict ama thokhanba yabagi military gi oirakliba phibamsing adugi matangda marikchuma pawdam kaya pinagi phibam masida Indian community gi khudong thiningai oiba phibam adugi matangda committee aduna hakchinna nungnangbase phungtokki Indian community gi asoengam thokhandanaba haibutigi wangmada committee aduna Indian citizen singna mayuk naiba tongan awaba sing adugi matangda mangaknaba sing adu review townaki singnaba sing aduna maram oiraga lebak 13 da air space thingjin kiba maramdagi ngarang Indian carrier sing damakta international flight chahungwe yankhairam cancel tawbus yawkhraban region adu laiba maruiba examination thagadoriba Indian mahiro sing damakta chu yamna nungaitaba amasu yawri committee aduna India gi energy security amadi commercial activity sing damakta maruiba Strait of Hormuz yauna maritime trade commerce da apan matholakpa yai haire Prime Minister Narendra Modi na magi phammanaba Israel gi Benjamin Netanyahu phone do wari sanaki amadi tongan nungnangningai oibo pham kaya chu phongdokki haire masigi mamangda aigi marup haina kongkhiba UAE gi president Sheikh Mohammed bin Zayed Ali na hagasu wari sanaki Iran region ledu laiba US allies da akanba message ama thaduna UAE gi konung Dubai da chu attack sing tarokre haire khudong thiba matamsing asida India na UAE ga loina lepli haina Modi na haiki Miyamda khanghanjaba ama IPEC TV News Channel asida tongan hiram singi matangda advertise tawbiningba miyoi singi oina yamna chawna offer pizari akaknaba numit kharani gi oiba offer ni maram aduna advertise tawbiningba miyoi singna offer asigi khudong chaba lawbiyu hiram asigi matangda apamba miyoi singna mobile number 9366127201 da call tawbiraklaga khudong chaba asi lawbiyu haina IPEC TV News ki maikaidagi miyamda appeal tawjari